Krumzari, being David Smutaram Oxari, Simuru Bauda, Maram Dagi Perel Fawi Lambiasi National Highway or Ministry of Surface Transport as Sakangre Hari, Hamadi, Tegogi, Hangam Tautinda, Poyan Yarami Haiba Maralda, Dukan Mapo Police na Fakre. Mapong Pau Pizari. Maram Dagi Perel Fawi Lambiasi National Highway or Ministry of Surface Transport na Sakangre Haina Rural Development and Panchayati Raski Minister Francis Ngajokpana Fundokre, Hiramasi Matanda Pautam Ama. Numit nini ki khongsatta Rural Development and Panchayati Raj Minister Francis Ngajopa haukiba tarik manga da Senapti District ki Bendromai khulna thungki ngarang tarik taruk tana district asima ki Wilong khulna thungki mafam ani asigi miyam na minister bu harau tayam na okwi tharam sing pangthokna ki minister na su miyam da zinga amasung kamban sing yan thoki khul ani ki miyam na su minister da sandang katuna ikai khumna utki mafam ani asida pangthokkiba mifam singda minister na phongdokkibada Impan Dimapur lambi asigi Nagaling saruk ta sing ning khaibam sung blocket payman mana maram dagi peren phawrga Dimapur tabal lambi asin National Highway ki thak ta ungkhat pinaba Ministry of Surface Transport ta haizadana lakpani Ministry asina sahi asigi March tang mari da National Highway oina lakthorakle anaw lambi asi maram dagi Dimapur manaki Rajakpur phawi mingda laigini Impan dagi Dimapur phawda Manipur ki saruk ta kilometer chamga taramathoi Nagaling ki saruk ta kilometer humphumdai punna kilometer chamga humdra mari ni lambi asi phawrak pada nak yet khundare ba miyamna yekhai thinga ba pibi dana ba minister na apin tokhi Nagaland se ayamba matamda blockade away. Nagaland the thing killer I want to quitting thing. Nagaland se ayamba matamda landslide away. Now Nagaland the thing killer more kalo. Koi di pabati maram to parents se lambi su pay. Eat to Mumra maram to parent Lafidi Mishu pay Minadi. Problem su laite Maga Vakaga landslide su laite Muduga aduna kari tarosu national highways asi wena pagani aina Delhi da chala hai Amarom da SSA gi makhada Bendromai da sabal loichilaklaba Bendromai residential school gi furniture uguda minister kam thingna sauki lupa lakh mapang gi budget ta saba furniture asi lupa lising kun phaw pining de asigumba furniture asi school da thamba yaroi DC office da oina thindok luso haina khun gi lusing da poktak piki thabak tawda miyam gi khandaba lisat pasu minister na yamna kan yaning da phongdokki in program hapuni in a program of Kabudi. I pam good of a day Iban Roma announcing pamo habini and numbers of Bun residential school gid maka residential school Lasikizi on a Pazoi school tankai sagre Let's keep him big data. Bill Pangasu Bill Normal. Asi maintenance sabanate. I'm keeping the tema. What's with it? Mayan sabanate. Raman tema. Wilong circle na sabanate. Ulong circle the tema. No koi zelero area leaders in the Anu Zilero area is a leader. Aduna koi zelero area gimina siamna ka laktare de sumwena ben samnabdi ai bukrito haibla. Tina Anu Love Karana. Rama, so and so did it. So then, Piana property law at Pobige. Miyamna Pamna Sanariba Chatau Makalama or Riba Tegori Hangam Tautin da Poyan Yarami Haba Maraldagi Dukamapu Yauna Poyan Toram Riba Hangam Tautin Hangam Police na Faga Cray Poyan Yarami Hariba Hangam Tautin Asi Kabam Mayalika the Gate Mui Ama Lekidabagi Stradagi the Ibu Manungi Muisina Mantripukri de Leba Route 39 Restaurant Ki Manauta Bihar Dagi Rama Sankar Prasad Amadi Bengal Dagi Birzit Kobamu Anina Famba Grocery Dukan Dagi Lay Rubada Technologivani Hariba Hangam Tautin Asi Grocery Dukan Asina Nimitara Mangani Ki Mamangda Basazit Rota Leba Anil Kobamu Amagi Grocery Dukan Dagi Lururaga Yuanana Tambani Hari Tautin Asibulay Riba Ibu Manungi Muisina Tautin Asi Hangdotuna Yembada Gigi Mong the Famzin Duna Leba Tenaraki, Hangam Tau Erabadagi Makoina Lady Riba Mantri Pukri the Leba Grocery Dukan other than Sinanaba Purapada
dukan mapuna sinba yaroi harakpadagi nakal anida ningai sangdana bathoki mafam aduda hangang police ki team ama laktuna pojan yawi hariba achathautin adu yengsinbaga loinana makhata na thizinanaba thautin aduga loinana dukan mapu police na fakre thaudo asigi matangda masamaki lekai su oiriba naharol thaudangi editor loya lakpana asiguma thaudo ama thokpa asinuaite chana naba polamda karbar wala kharana pojan tawduna senda lambi oina chatharakpa asi manipur gi miyam gi laibak thibani thau asi karigumba charamba tholabadi misimina fawa yauramba yai thaudo asigi matangda manipur sarkar gi mari leinabasina athuba matamda tizinduna maralebasing ain gi oiba cherak pihaningi haiki New Kisana, Tangavis the Podan, Longsilaga, Karma, Toriga, Bajines, Toriga, capitalist Kambuna, Miamsi, Manimaruana, Miamsi, Timikang, Kaniba, the Shirijan Wabi Matadona, Sana Tangab the Podan, Yantana, How the Tego, how the Tego, Natabato, Payam Kanda, Masida, Majagi, put poisoning with the Mayama, Telakana, Miamsi, Akabi, Adumba, Arunbe, Agenda, Library, Madigi Wakala, on the filter away, other Masidi Manipur. Miam na pagas check to kanda business story ba manipur ki miam la lone khali ba kam ki masi mun screening to sume na samai ki jage panbe ai matam kharagi mamangda manchipuri de leba achathauge godown amada manipur sarkar ge food safety gi kambu amana drive chathabada ahangba achathau tin gaya da atopa achathau hanjinduna afaba company gi maming saduna yona na bohana ramba amadi amoi palebak makhada taba achathau gaya tasinduna tin gaya da hanjinba thengnabada gi fagat kiba wafam leikrabani bawi mathana te break amatang break matung da taram nokchari Manipur University de Isai amasung culture gi oba department ama fawba hangdaba asi tasina laibak thibani haina filmmaker Aribam Shyam Sarmana ngasi Imphal Hotel the pangthokpa Dynamic Manipur's Inspiration episode 5 ki thorum da haikre Dynamic Change for Dynamic Manipur na sindana pangthokpa thorum aduda Bollywood actress Lin Laisram film director Oinam Doren amadi filmmaker Aribam Shyam Sarmana makoina thenaraki ba wafam sing miyamda thambagaloina na interaction amasu pangthoki Aribam Shyam Sarmana makha taraduna isai amasung culture gi thak wang khrabalamdam asigi naharo sing makoibu takpi tambinaba matik chana leitabana lambi asidagi na thaikinabagi maram ama oidi lamdam asigi not sankirtan asi UNESCO na heritage ama oina sak khangba asi lamdam asigi miyam gi chawthok chaningai ni haiki Power session sing tambam school mo go minna ngasi ba willing kapide interest in Haron the Mang, you can do no secret, Chipam Lerti, Sapam Lerti, Masikari Nukang, Masamang Tavani, Meti, Manipur in the Haros and Sundam Changte, Kalsati am Chakorpa. Kalsati Angapa Akagi history label adu Department of Culture, the University the Tamagao, Madison, Kangyao, Department of Culture, Manipur University Hangde. Food Law Standard in Manipur Habihiramda Numinini Chathagadaba Seminar about National Mission on Food Processing Manipur Makada Manipur Development Bureau Uripo Kaidim Lekan Sindunangasi Manipur Press Club the Pantokre Taroman to the Industry Department ki Deputy Director S. Joy Kumar Association of Food Scientists and Technologists Manipur Chapter ki President M. Tonjao Amadi Manipur Development Bureau ki President Bimol Chandra Namaru Bamyo Singwane Serbia ki M. Tonjauna Food Processing ki matangda Manipur da training program kaya pangtholibasi numinini humni khak oibana mamutana khangmangamde masina puthoraliba potoksing adu charubada hakchang sokningai oiba yawi haike food processing ki damak yamdrabada chahi mari dagi tadana training toba tangai fade Myanmar rom dagi pusilaliba processed food sing asigi packet ta English mayeng na idabana maduda yawriba polam sing adu kari kari no haba chapsara Chana Kangmangamde, Hakchang Sonia, Oiba Machaka, Yarum Bayabagi Tazabalay, Masidagi, Equipum Magna Jackson, the Tangai Fade, Fundoki. No me whom need a tag carino mother, Hedakado. I could have come again, Hoji. Panduganda Garida, I took keep putting lay money. I took Sikan San San. I go doctor. High Force, no me get to Sam the Yamawi, Sam Sagan. Whom you should can Sintani. I go Yamali Chavi, I had a singing editor, Manam Get or Samdi, some Sagni. Mother had in fact being when I come to the open it. See, I could let in an organized sector, Masi, I want to speak of Zangi.
Education Minister na Department asiki charge lokhiba matamda yamna thongna fana tha taruki matungda education system asi awan bupurakpa ngamdrabadi minister famdagi resign tawgani haikhiba wapam adu minister gi awan ba haibasi mahirui singi final exam da oja sing yawhandaba asina oigadoribra haina MPP na thadrokpa cherol amana khangalakli haujik chathariba BA BSc semester examination da All Manipur Teachers Association na examination yaukidaba habisi Manipur gi higher education mangthara kadabadagi kalhona bagi khongthang amani haina MPP na lawi hari pawi marathana tema break amamu kibatungda amukana taram ukchari Ima Ibil sina hausi perform famna riba temporary market ki mafam asi IMC na public parking oina ba tender pangthokada riba asida yaubi yaroi haiduna ngasi roadside vendor welfare association khwaraban kaithel na sinduna temporary market ta perform famriba Ima Ibil sina nomagi sintha leptuna wakam fam chathakre respect street vendor life haiba play card kayasu wakam fam asida sizinaki Wakan mifam adugi matangda association gi finance secretary Ibeton bina jahi kuntra hena Ima Ibel sing asina street vendor oiduna lakli mafam hong tuna perform famlak laba matungda IMC gi yana tuna mafam asida perform famlak hibani housing mafam asida public parking oigani habisi yabangam loi masigi damak sidriba phawba mayuk lagani phongdoki asi khoina ISTV vendor oina tholai seibunga sahi kuntra mu sure ko mafam amdong phami tan thoki mafam amdong phami tan thoki awa ba chai theng bisida pira lai koi gi municipality gi officer singa sining hoi yanaraga mafam asida hojin dire hojina mu kenogi set ki jaga ne na tender lawbada yawi haiba paw ma phangjabadaini koina athu matamda tender lawba koin phamjari ga se yaroi hena dhana tawjari se aduwa kaigumba masida moina ngamdana yadan pithoge ta su khoidi phamjari ba khoi ISTV vendor singside leng leng de mafam si laigani lantheng nagani moiga sirasu sidokani thawai mu thadokani adugi pangkhai bo khoi lepnaraga leijari ne Panbe yai chatkiba November gi tang ni panda mafam asida perform famnaba khanduna leiba mafam kaya police yauna takhaiba gi thodok leikraba matungda Ima Ibel singna ahing yarektuna mafam asibu ngak senbagi thabak lokhatuna lakhibani Japan Saba power steering amadi hydraulic brake oiba 4x4 gi Kubota tractor makhal ama kadagi additional chief engineer ke manoranjana ngasi uripok khoyathong amadi koncheng lekai da office oiba JK enterprises that launch tawkre tharongga mari lenana ke manoranjana Kubota tractor asina lawu singu bagi pothok marangkai na puthokpada ajobo mateng oigani phongdoki asi 4x4 wheel ni chakamari ungba tractor ni adugi oil immersion brake ni adugi power steering ni aduga masi aduki matik masi Manipur gi soil da sanani hena ai khanjai Pradhan Mantri Jan Dhan Yojana gi makhada miyamda passbook yentopagi thoramama ngasi yasku kendra gi manung chanba ward number kun gi oina kendra ski miyam gi thabak tawriba thokchom sajabada gi yumda pangtokre Working Committee 40s Satyavartana Sinduna Pangthokbe Thoram aduda ward number kun gi miyoi jamrida passbook yentokhi Satyavartana miyamna passbook tanabada khudong chadaba mayuk nagadaba sing adu yenglaga nahangna hakchengna na masamasada passbook phanganbagi thaba asi pangthokpani phongdokhi Di tajan biharga pangodi haidana nungai tabaning daba tawiganu akoi angam batha ka hona dana masi athu bo tam da mayang dong ta yohona so da hona jage ha wo from sirum mayang from thamjage maroi ba paw mukana pizari maram dagi parallel fawgi lambi asi national highway oina Ministry of Surface Transport na sakhangde hari amadi tegogi hangam thautin da pojan yaurami haiba baralda dukan mapu police na fakre mi ta bibis mo mukana kurjari